Class 10 Examgi question leak Oirabra Chingnaba Leire, authority na mityeng changbiyo MSU. Board of Secondary Education Loba Hujik Chathariba HSLC Metric Examgi question leak Oirabra Haibagi Chingnaba Lei, authority na mityeng changbiyo haina All Manipur Student Union MSU headquarter gi Organization Secretary Parvin Moirang Them na Sandokhre. Hiram sigi matangda DM College campus ta laiba MSU gi office ta ngasi nungtil pangthokiba pawgi mifam amada Parvin Moirang Them na haikibada afaba mahiroi puthoktuna mating leba khunai ama ohenabagi pandamda board amadi kosem loba class 10 amadi 12 ki exam asi param chumna pangthoknabak MSU gi task force semduna yengsinduna lakli yengsinbagi saruk ama oina MSU gi task force na ngasi pangthokliba class 10 exam gi tongan ba center singda chatuna yengsinki yengsin khongchat adugi manung channa mayang Imphal da leiba Tomchau Higher Secondary School da chalubada exam center amani haiba mandaba mawongda leiramki Paktak nana khongbal chenba amadi sinabagi mami uba phangki task force ki team na makata na kupna yengsilubada center asida taba mahiroi nupi macha amadagi note ama phangki mahiroi nupi macha adu makata na exam thahalaba matungda exam lorakpada machin hangbada note adu mahaki mabungna semlaga exam chalamdaida mayumdagi pirakhibani haiba si mahiroi nupi macha adu na haidorakpadagi khangba ngamle Mahakna hai Paraba note adu ngasi thokliba social science subject ki question number 13, 15, 17, 19 amadi 33 asigi question amadi answer sap manai. Maram aduna exam hogdringai mangoinana question amadi answer asi semlaga pirakpa haibasi ngasi gi question leak oirabra haibasi chingnaba lei. Natraga center singda tariba OC, AOC amadi invigilator singi khut yaurabra haibasi chaungna chingnaba lei. Maram aduna hiramasigi matangda laingakna amadi mari lenaba department na mityeng changbiyo loinana class 11 gi question leak oibagi wathok asi tumina loisinba yaroi senari ba mioi sing adu miyam khangna cherak pigadabani haina mahak makhata na haiki loinana atopa paw amana China da COVID-19 laichata siba mioi lising aniga chatruk ko humpuhumdo yaukhre Asia gi wangbada Europe amasung Middle East da Sandorakhre National Health Commission NHC na piba numit khudingi pawdamda ngasi lebak pokpoda laichet asina naba mioi chawga ga nipan thorokhibaga loinana punna naba masing lising humudra taret ka chatruko yangkhai nipan sure haiki ngarang ningthokaba numita pharaba tungda anaba lising aniga chawga ga marifuga mapan hospital lagi thongna rakhre ngarang ningthokaba gi aroiba fawda punna anaba lising kuntaret ka chahumga kulhumdoi hospital singdagi discharge tawkhre Hubei amasung Wuhan da nauna anaba pharakraba coronavirus anabagi masingna nauna naba masingdagi henkre nabagi sang hantharagliba du phongdokladuna China da laichet asigidamak lakliba World Health Organization WHO mission bu lusinglakliba Canadian epidemiologist Bruce Alward na masing hantharagliba si Chinese government na lokhalagliba thabaksing aduna oithok halakpani haiki Anauba coronavirus COVID-19 laichet ki horakpham Chinese epicenter aduda sandokpagi sang hantharakpagi khudam ukhrabasu laichet aduna leibak asigi wangmada Malengi atay mapamsingda Sandorakpagi akiba pirakhibadagi Europe amasung Middle East na thinghongna nabag thabak lokhatnakhre Italy gi authority na lambi sing athingba thamkhre football match sing tokkhre maming chatlaba Scala Opera House adu yauna atay mapam kaya thingjinkhre Iran da leibak sigi oina COVID-19 na nabadagi mioi 12 sikhre haina government na phongkhre masiga yumthangnaba leibak manga Iraq, Kuwait, Bahrain, Oman amasung Afghanistan dasu virus aduna naba mioi kaya nabagi paw phongdoknakhre Leibak singsida nariba pumnamak adu Iran ga mari leinaba ngaktani hairi Malemgi oina COVID-19 na naba migi masing lising nipan yaukhre Hojik phawba laichet asina naba anaba ayamba China da lei adubu nauna narakpagi chang hantharakhre maram asidagi laichet asina lansilakpa yaba anauba mapumsingda pungning chingsinnarakre Mayamdugi marakta maru oibadi South Korea ni Korea gi President Moon Jae-in na wathok asi lakshinaba mamangda amukta tawkhidriba khwaidagi thak wangba level red alert ama leibak asida lauthokkhre